mà hay đâu rồi mình nung xí nè đâu đâu mà à apa hả chơi sinh rồi mana और ये chơi sinh rồi em hay nung chuẩn vậy làm gì này पाव 40 mana hai guru jabe na एक कैरी का रेट có là tao phòng một cô đều không phải tao phòng một cô đều ngô vội mà đấy टोमेटो में आवे हो गए टोमेटो ने क्या है बा क्या है बा 1.5 किलो का 50 अभी लपू जी लपू भाई अरे भाई बांगो नहीं हो अब तुम मत लपू जी भागा माने मा ऐसे मयून ना तो यून जाओ सिरा लातो नम दे पाकुन पिया ये सिगा ना पारे माय खुतांग हम नहीं सिगा अखोई वे हम दो ना पोत होंग में ये मैं हम ऐसे हंगाम फंगे कुन नहीं माने हम कर लो उरा xin mà quân đâu ba quân trai còn quân ngã tao nó đâu đấy cô sẽ chơi luôn khoe tao phòng một cốt mẹ đây bằng sáng tao phòng मैं भी डोल दीदी कुकुम्बर कितना करके 30 rupees kg 30 rupees kg eh nalla kuai na chana yaado kaila kali piktok do khal mai do जान क्या 1 किलो हो जाएगा ना और एक दे ये देखो ये वाला दे दीदी नहीं ये वाला डालो ना ज्यादा तो भैया ज्यादा हां हो गया और मैडम क्या है बा 1 केजी दिल पानी से को भी असीना क्या पिए हो 19 है ये सब ये वाला कितना करे अब से पीस में बचाम नहीं रहा मैं हम सिगना थाइबोंग होइरे थाइबोंग ये थोंग बगी mana sih kayak bono aja bono bang थोड़े फिग लग रहा है देसी ना करी नहीं ठंडा ठंडा है ना क्या जाले दो में sih क्या है बा 1 केजी मामा मेरे बता mikutin namni ko किलो 40 बैगन किलो 40 अभी का मुझे बोला था मैं दिखाऊं हो गया ले लो चेस निकाला 15 रुपए क्या बिगे उड़ी से ओ अंदर जाके बिगे उड़ी ना दो मैं अखोई हुजी बाजार तब बने बको दो मपान अखोई थोप हौरे
ꯃꯄꯥꯟꯗ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒꯗꯤꯀꯣ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡꯗꯣꯟꯁꯦ ꯌꯣꯟꯕ ꯂꯩꯔꯝꯃꯦꯕꯀꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯉꯁꯤꯁꯦ ꯑꯗꯨꯅꯅꯦ ꯄꯨꯡꯗꯣꯟꯁꯦ ꯀꯛꯑꯒꯅꯦꯀꯣ ꯃꯅꯨꯡꯗ ꯃꯣꯏꯅ ꯃꯣꯔꯣꯛ ꯊꯨꯝ ꯍꯥꯞꯄꯒ ꯄꯤꯔꯛꯄꯁꯤꯀꯣ ꯆꯥꯕ ꯈꯨꯍꯥꯎ ꯑꯃꯅꯦꯕ ꯅꯨꯡꯁꯥ ꯁꯥꯕ ꯃꯇꯝꯁꯤꯗ ꯆꯥꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯄꯦꯟꯗꯅ ꯑꯃꯨꯛꯅꯦ ꯁꯤꯒ ꯀꯦꯖꯤ ꯑꯃꯈꯛ ꯂꯧꯔꯦꯕꯀꯣ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯄꯤꯅꯅꯦ ꯁꯤꯒ ꯀꯦꯖꯤ ꯑꯃꯈꯛ ꯂꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯒꯥꯔꯤ ꯕꯨꯛꯀꯤꯡ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅꯅꯦ ꯑꯃꯨꯛꯅꯦ ꯁꯤꯒ ꯖꯨꯕꯤ ꯃꯍꯤ ꯊꯛꯄꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯠꯂꯅꯤ ꯍꯥꯏꯕꯀꯣ ꯁꯤꯗꯤ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒ ꯖꯨꯕꯤ ꯃꯍꯤ ꯌꯣꯟꯕꯁꯦ ꯕꯥꯅꯨꯅ ꯉꯥꯡꯅꯔꯤ ꯁꯤꯒ ꯑꯗꯣ ꯃꯌꯥꯝ ꯁꯤꯒ ꯃꯣꯏ ꯖꯨꯕꯤ ꯃꯍꯤꯁꯦ ꯊꯛꯑꯅꯦꯕꯀോ ꯊꯛꯑꯒ ꯒꯥꯔꯤꯁꯦ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 10ꯃꯨꯛ ꯆꯪꯗꯣꯔꯤꯑꯕꯀꯣ ꯂꯥꯛꯄꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯑꯁꯤ ꯊꯛꯈꯤꯒꯦ ꯃꯌꯥꯝ 이게 많이 비행기 수건 또 아무리면 ям 수는 거 같아. एक कितना है काका भाई इसका बढ़िया 문우지 뭐 이렇게 좀 자고 되네. 근데 그 ꯑꯩꯅꯦ ꯃꯂꯥꯏ ꯌꯥꯎꯋꯦ 문우지 자고 돼. 아빠 하오브라네. 이자 자리가 되지. माने भी रवा मैं मकुदा आ रहा माने इतना बढ़िया भाव ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤꯗ ꯃꯤꯅꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯑꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯟꯅꯕ ꯇꯧꯔꯒꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 1ꯃꯨꯛ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯑꯩꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒ ꯆꯠꯇꯣꯏ ꯅꯠꯇꯦ ꯕꯥꯅꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯆꯠꯂꯒ ꯆꯥꯛ ꯊꯣꯡꯉꯨꯗꯣꯏꯅꯦꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯣꯏ ꯑꯇꯣꯞꯄ ꯃꯊꯧ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ 1ꯃꯨꯛ ꯇꯥꯔꯛꯇꯣꯔꯦꯕꯀꯣ ꯊꯦꯡꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯀꯩꯀꯩ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯃꯨꯛ ꯍꯥꯞꯆꯔꯒꯦꯕꯀꯣ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯡꯈꯤꯗꯣꯔꯦꯕ ꯍꯥꯞꯆꯕꯗꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯝ ꯆꯠꯇꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯒ ꯊꯝꯃꯒꯦ ꯃꯌꯥꯝ